ꯑꯉꯛꯄꯅꯤ ꯏꯁꯣꯔꯒꯤ ꯈꯨꯗꯣꯜ ꯕꯣꯅꯦꯝꯒꯤ ꯑꯅꯥꯕꯁꯦ ꯀꯃꯥꯏꯅ ꯐꯈꯤ ꯍꯥꯏꯕꯗꯣ ꯚꯤꯗꯤꯑꯣꯁꯤꯗ ꯂꯣꯏꯕ ꯐꯥꯎ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤꯀꯣ ꯌꯥꯔꯦꯀꯣ ꯑꯗꯣ ꯏꯌꯥꯝꯕꯒꯤ ꯁꯤꯒꯤꯗ ꯊꯥꯏꯅꯒꯤ ꯆꯠꯅꯕꯤ ꯍꯥꯏꯇꯥꯔꯦꯀꯣ ꯊꯥꯏꯅꯒꯤ ꯇꯧꯔꯝꯕ ꯊꯧ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯁꯣꯟꯕ ꯈꯣꯠꯄꯗꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯑꯗꯣ ꯃꯁꯥꯁꯨ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯕꯅꯤꯅ ꯑꯗꯨꯒꯤ ꯊꯥꯏꯅꯒꯤ ꯏꯄꯥ ꯏꯄꯨꯅ ꯁꯤꯖꯤꯟꯅꯔꯝꯕ ꯇꯤꯛꯂꯝꯗꯨꯗꯤ ꯐꯖꯅ ꯈꯪꯍꯧꯕꯅꯤꯅ ꯁꯨꯃꯥꯏꯅ ꯈꯨꯟꯖꯥꯁꯤꯗ ꯃꯆꯥ ꯃꯁꯨ ꯅꯥꯔꯛꯄ ꯀꯥꯟꯗ ꯑꯗꯨꯒ ꯈꯨꯟꯖꯥ ꯅꯥꯔꯛꯄ ꯀꯥꯟꯗ ꯈꯨꯟꯖꯥ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯁꯨ ꯑꯅꯥꯕ ꯌꯦꯡꯕꯒꯤ ꯑꯗꯨꯝ ꯆꯠꯊꯔ ꯂꯩꯕꯅꯤꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯄꯥꯡꯊꯣꯛꯂꯤ ꯑꯗꯨ ꯌꯥꯝ ꯍꯣꯔꯦꯟ ꯃꯥ ꯉꯁꯤꯒꯤꯗꯤ ꯈꯤꯇꯪ ꯂꯩꯒꯗ꯭ꯔꯥ ꯉꯁꯤꯗꯤ ꯀꯥꯏꯅꯕꯅꯤꯅ ꯈꯤꯇꯪꯗꯤ ꯀꯥꯏꯅꯕꯅꯤ ꯈꯤꯇꯪ ꯀꯞꯄ ꯈꯣꯠꯄꯒ ꯇꯧꯒꯗ꯭ꯔꯣ ꯄꯤ ꯇꯥꯔꯛꯈꯤꯅꯤ ꯍꯣꯔꯦꯟꯕꯣ ꯅꯨꯄꯤ ꯀꯥꯏꯅꯕ ꯍꯥꯏꯔꯤꯁꯤ ꯃꯉꯣꯟꯗ ꯇꯣꯡꯉꯤꯁꯤ ꯅꯨꯄꯤ ꯑꯣꯏꯗꯣꯏꯅꯦꯕ ꯀꯥꯏꯗ ꯆꯦꯜꯂꯛꯏꯅꯣ ꯅꯨꯄꯤꯅꯣ ꯈꯪꯗꯦ ꯑꯩ ꯅꯥꯕ ꯐꯔꯦ ꯃꯌꯥꯝꯒꯤ ꯄ꯭ꯔꯦꯌꯔꯗꯒꯤ ꯃꯌꯥꯝ ꯄ꯭ꯔꯦꯌꯔꯗꯒꯤ ꯍꯥꯏ ꯃꯦꯝ ꯉꯁꯤꯁꯦ ꯕꯣꯅꯦꯝꯒꯤ ꯑꯅꯥꯕ ꯌꯦꯡꯉꯨꯒꯦꯅ ꯑꯩꯈꯣꯏ ꯈꯨꯟꯗꯀꯣ ꯌꯦꯡꯕ ꯉꯝꯒꯅꯤꯅ ꯑꯃ ꯂꯩꯌꯦ ꯑꯗꯣ ꯑꯗꯨꯝ ꯃꯐꯝꯗ ꯆꯠꯂꯨꯒꯦ ꯑꯗꯨ ꯄꯨꯡ 5 ꯇꯥꯔꯦꯀꯣ ꯑꯌꯨꯛꯀꯤ ꯆꯠꯂꯨꯈꯤꯒꯦ ꯏꯁꯥꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯂꯣꯛ ꯂꯥꯏꯍꯧ ꯈꯔ ꯂꯩꯕꯒꯤꯀꯣ ꯑꯗꯣ ꯆꯠꯂꯨꯈꯤꯒꯦ ꯑꯗꯣ ꯀꯃꯥꯏ ꯇꯧꯕꯅꯣ ꯑꯗꯣ ꯀꯃꯥꯏꯅ ꯌꯦꯡꯕꯒꯤ ꯃꯑꯣꯡꯁꯨ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯒꯥꯔꯤ ꯃꯆꯥꯗ ꯆꯠꯀꯦ ꯇꯧꯔꯝꯕꯅꯦ ꯑꯗꯣ ꯑꯆꯧꯕ ꯆꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯃꯥ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯇꯣꯡꯕ ꯀꯥꯟꯗ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯗꯦꯅ ꯑꯆꯧꯕꯗ ꯃꯣꯏ ꯃꯌꯥꯝꯕ ꯑꯅꯤꯅꯦ ꯑꯩꯅꯦ ꯃꯥꯅꯦ ꯇꯧꯔꯒ ꯃꯣꯏ ꯃꯥ ꯆꯠꯀꯗ꯭ꯔꯥ ꯆꯠꯂꯣꯏꯗ꯭ꯔꯥ ꯈꯪꯗ꯭ꯔꯤꯀꯣ ꯆꯠꯂꯨꯔꯒ ꯌꯦꯡꯉꯨꯔꯒꯦ ꯆꯠꯇꯣꯏ ꯃꯐꯝꯁꯤꯅ ꯂꯩꯆꯤꯟ ꯊꯥꯔꯤꯁꯦ ꯁꯤꯗ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯆꯠꯂꯨꯔꯁꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ 5 ꯆꯠꯂꯦ 1 2 3 4 ꯕꯣꯅꯦꯝꯒ 5 ꯃꯣꯏ ꯃꯥꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯕꯣꯅꯦꯝ ꯃꯌꯥꯝꯕ 2 ꯌꯥꯎꯔꯦ ꯆꯠꯂꯨꯔꯦ ꯑꯌꯨꯛ ꯉꯟꯇꯥ ꯑꯣꯏꯕ ꯇꯨꯝꯕ ꯍꯧꯒꯠꯂꯛꯇ ꯉꯥꯏꯔꯤꯕꯒꯤ ꯃꯁꯥꯁꯦ ꯈꯔ ꯁꯣꯜꯂꯤꯁꯦ ꯅꯣ ꯚ꯭ꯌꯨꯗꯤ ꯍꯥꯏꯕꯤꯔꯨꯅꯨ ꯍꯥꯏꯁꯤꯅꯦ ꯈꯨꯟꯒꯤ ꯚ꯭ꯌꯨꯗꯤ ꯍꯥꯏꯔꯁꯤꯅꯦ ꯂꯩꯆꯤꯟ ꯐꯖꯅ ꯊꯥꯔꯦꯕ ꯚ꯭ꯌꯨ ꯄꯣꯏꯟꯠꯁꯤ ꯄꯨꯝ ꯅꯥꯡꯀꯦ ꯇꯧꯔꯦ ꯇꯨꯅꯨꯡꯁꯤ ꯃꯩꯌꯦꯕ ꯊꯔꯉꯥꯗꯤ ꯀꯣꯠꯁꯨ ꯃꯐꯝꯗꯤ ꯌꯧꯔꯦ ꯀꯩꯅꯣꯅꯦ ꯍꯨꯏ ꯉꯥꯛꯇ ꯂꯩꯔꯝꯃꯤꯁꯤꯕꯣ ꯍꯣꯔ ꯕꯥꯏꯗꯤ ꯌꯥꯗ ꯃꯥꯜꯂꯦ ꯈꯔꯗꯤ ꯀꯨꯝꯕ ꯌꯥꯕ ꯌꯥꯗꯤ ꯌꯥꯅꯤꯗ ꯉꯥꯅꯨꯁꯨ ꯆꯠꯂꯦꯗ ꯆꯤꯡꯗ ꯄꯨꯈ꯭ꯔꯤ ꯂꯩꯕ ꯏꯆꯦ ꯇꯨꯛꯁꯤꯅꯤ ꯃꯇꯣꯟꯗꯅꯤꯀꯣ ꯆꯤꯡ ꯃꯇꯣꯟꯗꯅꯤ ꯂꯩꯔꯤꯁꯦ ꯄꯥꯊꯣꯛꯇꯣꯔꯤꯁꯤ ꯇꯨꯔꯦꯟ ꯀꯥꯏꯕꯗꯧ ꯀꯥꯏꯗꯧꯔꯦ ꯉꯝꯃꯦꯍꯦ ꯁꯤꯗꯤ ꯍꯣꯔꯦꯟ ꯊꯣꯛꯂꯛꯄꯗꯗꯤ ꯏꯟꯕ ꯇꯥꯕꯅꯤꯅꯦ ꯎꯄꯥꯏ ꯂꯩꯇꯦ ꯈꯔꯗꯤ ꯉꯝꯃꯦ ꯂꯝꯕꯤꯁꯦ ꯑꯁꯣꯝꯗꯗꯤ ꯀꯨꯝꯕ ꯌꯥꯔꯔꯣꯏ ꯍꯣꯏ ꯀꯟ ꯊꯧꯔꯥ ꯅꯦ ꯑꯔ ꯆꯥꯔꯥ ꯀ ब्लॉक नमदो हिंगलो या थारा खवायरा ब्लॉक नमदो लमना बेरा सा ला तम लाओ तम और कतैना तापी ख्यावले मुसल चख्यावले कतैना मा ओ नो ता दालुतेस ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯃꯐꯝꯁꯦ ꯕꯣꯅꯦꯝ ꯅꯪ ꯅꯤꯡꯁꯤꯡꯉꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯑꯩꯅ ꯈꯣꯡꯕꯤ ꯂꯩꯊꯦꯛꯄ ꯃꯄꯥꯗꯨꯅꯦꯕ ꯕ꯭ꯂꯣꯛ ꯅꯝꯃꯒ ꯅꯨꯡꯗꯥꯡꯗ ꯈꯣꯡꯕꯤ ꯂꯩꯊꯦꯛꯈꯤꯗꯅ ꯑꯩ ꯈꯣꯡ ꯌꯦꯡꯉꯝꯕ ꯏꯄꯟꯗꯨꯁꯨ ꯁꯤꯈ꯭ꯔꯦ ꯀꯥꯡꯉꯣꯏꯔꯦ ꯄꯇꯪꯁꯨ ꯃ ꯀꯨꯔꯥꯕꯅꯤ ꯄꯇꯪ ꯑꯪꯈꯨꯜꯁꯨ ꯀꯩ ꯑꯩ ꯊꯤꯉꯥꯏ ꯈꯣꯠꯄꯤꯅꯤ ꯍꯣꯒꯁꯨ ꯑꯗꯣ ꯃꯐꯝ ꯌꯧꯔꯦ ꯑꯁ ꯚ꯭ꯌꯨꯗꯤ ꯐꯖꯔꯦꯀꯣ
nganu beauty he tawne he isai pamma chu mai speaker ani thamma ก็จะปีนี้ ꯑꯩꯒꯤ ꯀꯦꯃꯦꯔꯥꯅꯔ ꯈꯪꯗꯦ ꯃꯈꯨꯔꯥꯒ ꯃꯌꯥꯝꯕꯁꯤꯗꯤ ꯆꯞ ꯃꯥꯟꯅꯔꯦꯅꯦ ꯇꯧ ꯂꯪꯉꯤꯅꯦ asna camera da khoi ꯀꯦꯃꯦꯔꯥꯅꯔ ꯈꯪꯗ꯭ꯔꯦꯗ ꯃꯈꯨꯔꯥꯏꯁꯨ ꯌꯥꯏ ꯑꯗꯨꯝ camera di khanja ai ya ni ka ke no ꯃꯥꯅ ꯆꯥꯎꯔꯦ 去去了，皮带下来。 ꯃꯆꯥꯛ ꯀꯩꯀꯥ ꯂꯥꯡꯕ ꯆꯠꯂꯨꯕꯅꯤ ꯁꯤꯒꯤ ꯍꯩꯖꯥꯡꯁꯤꯁꯨ ꯌꯥꯎꯕꯀꯣ ꯃꯅꯥ ꯌꯥꯎꯔꯒ ꯁꯤ ꯍꯦꯛꯎꯕꯅꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯌꯨꯝꯗ你这个命呢？ Cô ta sẽ hay cầu là có ra được không?那地咋是那个胖？明清那个，那个，完在是你的，完在是你的哇，看这丫头啊，这现在刚当个丫头，那这是那个，啥虎啊，老虎啊，คนนุ่มกันดีใจสิแต่มันถูกต้องเขา 那是大厨。này tôi sáng rồi hết u lâu chỉ rồi ăn gì gì này lãnh đạo ở nam rồi炸的哇，炸的哇，这些嗯，吹蒙古的，吹蒙古的。này cắt chỉ cắt này cắt nằm răng này cắt chia Har thirman ne na. छोड़ सकते तो क्यों को नहीं नहीं को लग मा स्केल तारा से अब उसी ना थी हुई या हाय दी काटा सो हाय जान या दी लोग जान लो के या वाला तो 到今的都跟他那弄哈了睡了时候，也洗鼻，还得寂寞的。nó chỉ bây giờ đi mà quỷ Ai yang ni ne ne. Nó dừng rồi đấy. Này dừng như chả nó dừng à. Ada surat ada ding itu tidak lagi itu ya.
안나 니 짜다 되니까 이 시즌 공포 저기 똥디 아대야 여기 똥님은 아예 제일 피로나지야 애기 진짜로 기뻐가지고 근데 파에 내도 떠요가 이제 하얀 거 아니 요나 더 깔려나 까티 니든 후든 한 40분 말로 나왔네 सस्पेंस मिसर तुंगा सो 내게 파일 나그래 다 차가이 줄여 아니 나 어떻게 내는 거 아이고 엄지 와 듣거라 아이디야 수부에 유튜브 하니까 야와 खोंगराव की दी लंग यम लो न है उरन बेरा कानानी 아자 승부에 이거 이 마스터사 아세 알아요 ने सुमतम फासनंग हदिक चतेत तल दी चाहिल को निके बन फांग का दरा दी चतल निके बोनेम दा तोंगबा यamba हेरोनी ओइदोर माउंड तोंगी से हेरोनी नेबा हेरोनी दो थिंदोक पचतले अखोइदी केम खंगदमनिना यामबना तौरे अदा अमदा येंगसु अन यामबना थवा यावना मनावबु येंगबा ngamdabagi हौजिक तौदोरे लंबीदा स्टक तौर लेरेको लंबीजे खरा नुंगाइत्रे 짜디 링 야와래 थादोकदौरिबा लंबी मफमसे नक्ते हे बोनेम नुपी लमसे यामबना थौसे सिदा पांथोक तोरे có ở sân là có rupin có yêu rồi mất của rồi Kina mai ngasai khongrau phurit matu done lang kai ka da khongnang sida ye pini ba thằng tròn gì yang kurang ko alo hai jang
đối lặng là nó เฮาเลยสินะก็เดี๋ยวยามเมื่อกี้ที่ดะไทยนักกีจัดนบีให้จ่ายก็ไทยนักกีเขาตรมว่าเท่างัดแต่โอ้ยด้วยนี่อันตัวโซนบางคนปฏิอัมแต่ยาวเลยอันมาซาสุคริสเตียนโอ้ยวันนี้นะอันนักกีไทยนักกีอีปาอีปูนะซีซินนารำบะที่ลำดูดีพัฒนาขังหูวันนี้นะสมัยนะคุณจ้าสิดามาจามาสู้นารักบ้านดะดูกะคุณจ้านารักบ้านดะคุณจ้านัตบิดาอัตโตปะไม่อามาสู้อันน่าไปยิงเมื่อกี้ดุมจัดทาร์เลยวันนี้นะสมัยนะดุมปังทุกลียามไปสิ process นะมันจะมองกันตัวนี้ตัวขายด้วยนี่ก่อน khai được rồi 对于这个อย่าได้ก่อนสักแค่สักคริสเนียบุกมองกันตรงนี้ตัวนั่นอะไรยังบ้าที่ยังบ้าหลังติงนี้ดูแต่จังแต่ว่าสุดมีเอาบ่ thôi trong được siêu จังแต่ว่าสินี่เวลาการดิสก่อน khá là quỳ mà trong đó คราคุณจังบ่ก่อนบนเนมกี่ดีนั่นดุมจังเลย ra đó này มองแต่ตรงกันบ่ตัวแก้มเลยเลยก่อน lấy đó em xua bi đủ đó ว่าบิรุรันให้ดุมวิดีโออันนั้นว่าอุปพังกันนี่เช่นนั้นฮะก็ดียังมาสู้คุณจ่าสิกีมีอยู่นี่คอยคริสเตียนมาสร้างตาอวยด้วยนี่มองแต่ไลรอนตีนอนอันเดอร์ส่วนบางคนปากแก้มแต่ยาวเดบิดะสมัยน่ะไทยนักกีอีไปพูดน่ะทำนำบะปจังไก่กาเสลอยน้ำมาเทลจะชูนักขังเอาบระกะสมัยน่ะเตาบดะพักที่พักยามรุ่มยาวรักใครให้ดูนะงั้นสิยามมันน่ะไอ้น่าวดีไอ้เตาเกไอ้ดุมไข่ดุปีเกนดัสดุมเมื่อกี้มุงน่ะสุเปรียรำกันน่ะเตาวิงั้นสิดีไข่ดกเลยไข่ดกดุมนั่นดุมแก้มตะสังนิงดบีขดนิงดบีเตาดบีดุมอีไรน่ะดุมอัสคงบุคงเลยก็จิกเย็นบาดดุมสักเลยแม่ว่าบิวนุสิได้ดุมผ่านเนี่ยมากี่คอนดิชันจะดุมนงจะดุมข้าผักแล้วนี่ยิงเสียกว่าโดยยามหุ่นมางั้นสิกี่คิดตั้งอะไรกันตรา xí đi cái nào vấn đề là khát tăng đi ไกลนะวันนี้คิดตั้งกับปะคนปะกะเต่ากันหรอ pi ta ra khen เรียนบ่nu pi cái nào hai thì มาตัวชินุปีอดีนี่บ่cái thì chỉ là nu pi nó không เนี่ยมันสิพากีสุยามให้วันนี้บ่ก็ตัวเมนยามมันเนี่ยยิงใช่ชิชูยิงอ่ะตัวจัดปุติสุระตัวกับเมนวันนั้นมันเนี่ยยิงใช่คุยกี้ปัดปัดตัวนี้ก็ยังบ่ปัดชิชูยิงอ่ะปัดปัดสุยิงอ่ะหลายองค์นะบ่กุมบ่ตัวดุมบ่ลอยนะเฮลอยกุมบ่องค์นะบ่ดุมบ่ลอยนะยิงไงตัวเมนวันนั้นที่ปัดปัดขดปัดเสชิยิงมันเนี่ยบ่ก็พอได้ดูดิเดี๋ยวเราสิกันดิฉันอามุกยิงเราสิงั้นใช่เลยเขาว่างั้นนั่นเลยว่างั้นนั่นไอ้น่ะวิดีโอทักกันไปตัวตัวบ่อดูมักนี่ก็อายุตาไอ้น่ะวิดีโอจะฮับตัวไปว่านี่คิดง่ายแต่นั่นก็อุตเรบ่ก็งั้นใช่เลยรำบะงั้นใช่อายุงั้นนั่นตะกี้เลยรำบะ result ตัวดูก็หัวจิกตัวครบมาตุ้งจะเลยรำบะ result ดูก็ตั้งยิงอ่ะสิก็ทำไมตัวเราเกี่ยวตัวพัมมาเลยรำเลยก็ยามยันตาเนี่ยพัมมาเลยไหมเขาคิดตัวเลยมินิมังตารามันนุ่งเดาหูบรา
ꯍꯧꯒꯠꯂꯛꯑꯦꯕ ꯐꯠ ꯂꯥꯎꯅ ꯑꯁ ꯑꯦꯛꯁꯟ ꯗꯤ ꯄꯥꯟꯈ꯭ꯔꯦ ꯑꯦꯛꯁꯟ ꯄꯥꯟꯈ꯭ꯔꯦ ꯐꯣꯟ ꯈꯔ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯣꯀꯦ ꯂꯩꯔꯝꯃꯤꯕ ꯀꯟꯗꯤꯁꯟꯁꯦ ꯌꯥꯝ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯔ ꯂꯩꯔꯝꯃꯦꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯍꯦꯛ ꯆꯠꯈꯤꯕ ꯌꯧꯔꯝꯗꯥꯏ ꯍꯥꯏꯗꯤ ꯌꯧꯔ ꯃꯇꯨꯡꯗ ꯇꯧꯈꯤꯕꯗꯣ ꯑꯗꯨ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯁꯨ ꯐꯠꯂꯥꯎ ꯍꯧꯒꯠꯂꯦ ꯍꯥꯏꯕ ꯐꯠꯂꯥꯎ ꯍꯧꯒꯠꯂꯒ ꯑꯗꯨꯝ ꯄꯨꯔꯥ ꯅꯣꯔꯃꯦꯜꯗ ꯐꯝꯈ꯭ꯔꯦꯀꯣ ꯉꯁꯥꯏꯗꯤ ꯒꯥꯔꯤꯗ ꯄꯨꯔꯛꯄꯁꯨ ꯂꯥꯛꯅ ꯐꯅꯕ ꯉꯝꯗꯦ ꯃꯨꯛꯇꯅ ꯈꯣꯠꯇꯅ ꯑꯩꯅ ꯌꯦꯡꯕꯗꯨ ꯅꯨꯡꯉꯥꯏꯇꯗꯅꯀꯣ ꯑꯩꯅ ꯎꯠꯇ꯭ꯔꯕꯅꯦꯕ ꯑꯗꯨꯗꯣ ꯍꯧꯖꯤꯛꯇꯤ ꯄꯨꯔꯥ ꯅꯣꯔꯃꯦꯜꯗꯅꯤ ꯐꯝꯃꯤꯁꯦ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯑꯃꯨꯛꯀ ꯁꯤ ꯀꯩꯝ ꯇꯧꯔꯦ ꯉꯁꯥꯏ ꯑꯣꯏꯔꯗꯤ ꯃꯨꯛꯇꯅ ꯈꯣꯠꯇꯅ ꯐꯠ ꯍꯥꯏꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯄꯨꯔꯥ ꯒ꯭ꯌꯥꯟ ꯇꯥꯈ꯭ರೆ ꯁꯥꯗꯨ ꯑꯣꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯐꯠ ꯂꯥꯎ ꯀꯟ ꯊꯧꯀꯣ ꯐꯠ ꯂꯥꯎ ꯍꯧꯒꯠꯂꯦ ꯑꯗꯨꯗꯨꯒ ꯐꯝꯈ꯭ꯔꯦꯀꯣ ꯁꯤꯅ ꯍꯤꯗꯥꯛꯅꯤ ꯊꯛꯅꯕ ꯍꯤꯗꯥꯛꯅꯤ ꯍꯧꯖꯤꯛ ꯁꯦꯝꯃꯤꯁꯤꯅ ꯏꯌꯥꯝꯕ ꯁꯤꯗꯩꯗꯤ ꯀꯩꯝ ꯇꯧꯔꯔꯣꯏꯀꯣ ꯇꯞꯅ ꯇꯞꯅ ꯐꯔꯅꯤ ꯕꯣꯅꯦꯝ ꯁꯤꯗꯩꯗꯤ ꯅꯨꯄꯤꯅꯒ ꯍꯥꯏꯔꯁꯨ ꯑꯁ ꯆꯥꯎꯅ ꯉꯥꯡꯂꯛꯑꯅꯤ ꯅꯨꯄꯤꯅꯗꯤ ꯆꯦꯜꯂꯁꯤ ꯍꯥꯏꯔꯛꯀꯅꯦꯕ ꯑꯣ ꯅꯍꯥꯟꯈꯩ ꯃꯥ ꯅꯨꯄꯤ ꯉꯥꯎꯔꯝꯕꯗꯣ ꯉꯥꯎꯔꯔꯣꯏꯕ ꯍꯧꯖꯤꯛꯇꯤ ꯑꯁ ꯃꯥꯏ ꯅꯨꯄꯤ ꯂꯩꯐꯝꯗꯨꯗꯤ ꯁꯥꯊꯤꯍꯦ ꯂꯝꯕꯤꯁꯦ ꯁꯣꯡꯅ ꯀꯩꯅꯣ ꯉꯁꯥꯏꯅ ꯍꯤꯔꯣ ꯁꯥꯔꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯐꯣꯟ ꯌꯦꯡꯈꯠꯂꯛꯏꯁꯤꯅ ꯀꯧꯕꯇꯪꯗꯤ ꯈꯨꯝꯕ ꯌꯥꯔꯦ ꯅꯥꯕ ꯐꯔꯕꯅꯤꯅ ꯐꯣꯟ ꯄ꯭ꯔꯦꯌꯔ ꯇꯧꯔꯒ ꯍꯤꯗꯥꯛ ꯊꯛꯇꯣꯔꯦ इंग्लिश की बाबा थिलंगै गुड बाय तक तलंगै नहीं आश इंग्लिश थिन मकन Dụ khai chọc lâu tao này goodbye sorry mày tiếng quạt tao ấy tôi ok nàng cái đó wa ngang ha puye pa yuk sun kola kama tam atopadi khangde ma kauna yen leibra na hangde hangam ngang ge wa ngang dam ngasi di no ko pura gyan ta chakre ko ngasi condition do mayam bane ko mayam bada ngasa akhoi chatpa ganda kamai tawi ngasa chatpa ganda ji gari tongsi yade ko gari tongsi yade si moi muktana khotana changpam si yade si hek changak padu thanga changak pane ba akhoi hum thanga changak pane ba ado hojikti pura normal chakre ko phabasu orasu no mayam ngasi mai mamang hojik chatle mathan chakre ko hojikti pura normal da chakre ko mapa ga khut samnaraga pura normal ni chakre Menem, somda yung happy yung kay dorge nang naba phabagi. Mayam da ay naba phare na happy tang hai gro. mayam ai naba phare mayam gi prayer dagi hai. mayam prayer dagi makondi yadra. Hana gi bonem phibam hanjile ko. Ada nongnini hero khara sarure. Kaudana khotana tawre ngasi di mukha gyan tare ngasai ayuk phau kaurami aga ngasai ayuk to khara tawrami ko ya hudika bra sense tawra bra ai wa kan wana la kan do wan le ram phibom da yam ngai le hoi fare masado khara choktharamne ba adi si kakhalak paisu yaure la ngasi bonem gi nupi thindok pada ai gi gari pumloi loire ko puthagi dana bonem si horen noyum da thanamage aduga nungthin nangna chamamba taba yab natro yai ko nang chamamu ko gari chamamu pare kakalo as pura ngak he ngasi di pare kakalo na ba phabai sem ta sakto sidana mana ha isai seksi kaino gitu Mustafa isai de sin lira phajabadi ai khakta ni to
ꯃꯌꯥꯝ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯕꯣꯅꯦꯝꯒꯤ ꯑꯅꯥꯕꯁꯨ ꯉꯁꯤꯗꯒꯤ ꯐꯔꯅꯤ ꯃꯌꯥꯝꯅꯁꯨ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯔꯦ ꯍꯣꯏ ꯂꯝꯗꯝ ꯑꯁꯣꯝꯗ ꯆꯠꯂꯒ ꯌꯦꯡꯕꯤꯌꯨ ꯁꯨꯃꯥꯏꯅ ꯁꯖꯦꯁꯟ ꯃꯌꯥꯝ ꯑꯃ ꯄꯤꯕꯤꯔꯛꯑꯦꯀꯣ ꯑꯩꯁꯨ ꯌꯥꯝꯃꯟꯗꯅ ꯃꯦꯁꯦꯖ ꯍꯟꯕꯁꯨ ꯉꯝꯗ꯭ꯔꯦ ꯃꯦꯁꯦꯟꯖꯔꯗꯁꯨ ꯀꯩꯗꯁꯨ ꯂꯣꯏꯅ ꯑꯗꯨꯃꯥꯏꯅ ꯃꯥꯕꯨ ꯐꯍꯟꯅꯤꯡꯗꯅ ꯂꯣꯏꯅ ꯍꯥꯏꯕꯤꯔꯛꯑꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯈꯨꯟꯖꯥꯗ ꯑꯁꯨꯃꯥꯏꯅ ꯂꯩꯔꯝꯕꯒꯤ ꯃꯥꯒꯤ ꯑꯅꯥꯕꯁꯦ ꯈꯨꯗꯛꯇ ꯑꯁꯨꯃꯥꯏꯅ ꯐꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯥ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯃꯈꯥ ꯇꯥꯕꯗꯁꯨ ꯊꯣꯛꯇꯕꯁꯨ ꯑꯣꯏꯔꯁꯅꯨ ꯃꯣꯏ ꯏꯃꯨꯡꯁꯨ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯦ ꯑꯩ ꯐꯥꯎꯕ ꯉꯁꯤꯐꯥꯎ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯦ ꯉꯟꯇꯥ ꯆꯠꯄꯒꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯃꯌꯥꯝꯗꯁꯨ ꯊꯦꯡꯛꯁ ꯍꯥꯏꯒꯦ ꯃꯌꯥꯝꯅ ꯄ꯭ꯔꯦꯌꯔ ꯌꯥꯝ ꯇꯧꯕꯤꯌꯦꯕꯀꯣ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤ ꯐꯕꯅꯤ ꯑꯩꯁꯨ ꯆꯞ ꯆꯥꯔꯁꯤꯗꯤ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯏꯟꯁꯤꯜꯂꯒ ꯀꯥꯏ ꯀꯥꯏꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯅ ꯊꯥꯕꯗꯣ ꯑꯩꯈꯣꯏ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯉꯁꯤ ꯐꯈꯤꯕꯁꯦ ꯁꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯌꯨꯝ ꯌꯧꯔꯦ ꯑꯁ ꯊꯣꯡꯗꯤ ꯇꯞꯅ ꯊꯤꯡꯅꯁꯤꯗ ꯅꯥꯕꯁꯨ ꯐꯔꯦ ꯑꯗ ꯊꯣꯡꯁꯨ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤꯜꯂꯛꯑꯗꯤ ꯑꯩ ꯅꯪ ꯑꯩ ꯆꯥꯛ ꯑꯃꯨꯛ ꯀꯧꯒꯦ ꯍꯥꯏꯔꯣ ꯀꯧꯗ꯭ꯔꯁꯨ ꯌꯥꯔꯦꯗ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯈꯨꯀꯥꯎꯗꯨ ꯑꯗꯨꯃꯥꯏꯅ ꯀꯥꯎꯔꯗꯤ ꯑꯩꯗꯤ ꯇꯣꯛꯑꯦꯍꯦ ꯐꯔꯦ ꯑꯗꯨꯗꯤ ꯄꯣꯊꯥꯔꯣꯀꯣ ꯑꯗꯨꯗꯤ ꯕꯥꯏ ꯇꯧꯔꯣ ꯑꯁ ꯐꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁꯨꯃꯥꯏꯅ ꯂꯣꯏꯁꯤꯜꯂꯒꯦ ꯅꯦꯛꯁ ꯚ꯭ꯂꯣꯛꯇ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯊꯥꯒꯠꯄ ꯉꯝꯕꯁꯨ ꯑꯣꯏꯖꯔꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ